ꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝꯅ ꯌꯥꯝ ꯆꯥꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯟꯒꯤ ꯁꯪꯒꯣꯝ ꯁꯟꯒꯤ ꯁꯪꯒꯣꯝꯁꯤ 지저스 크라이스트나 ꯄꯣꯛꯇ꯭ꯔꯤꯉꯩ ꯆꯍꯤ 8,000ꯒꯤ ꯃꯃꯥꯡꯗꯒꯤ ꯆꯥꯔꯛꯑꯕꯅꯦ ꯆꯥꯔꯛꯏꯕꯅꯦ ꯃꯤ ꯂꯣꯏꯅꯃꯛꯁꯤ ꯃꯥꯂꯦꯝ ꯃꯐꯝꯗ ꯐꯩ ꯅꯪꯒꯤ ꯁꯔꯨ ꯐꯒꯠꯀꯅꯤ ꯃꯁꯜ ꯐꯒꯠꯀꯅꯤ ꯍꯥꯏꯗꯅ ꯆꯥꯔꯛꯄ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯊꯤꯖꯤꯟꯕꯗꯤ ꯀꯔꯤ ꯐꯪꯉꯦ ꯁꯟꯒꯤ ꯁꯪꯒꯣꯝ ꯊꯛꯑꯒ ꯅꯨꯄꯥꯗ ꯄ꯭ꯔꯣꯁꯇꯦꯠ ꯀꯦꯟꯁꯔ ꯇꯧꯕ ꯌꯥꯏ ꯅꯨꯄꯤꯗ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯇꯧꯕ ꯌꯥꯏ ꯑꯉꯥꯡ ꯄꯣꯛꯄꯗ ꯉꯥꯏꯔꯤꯉꯩꯗꯒꯤ ꯆꯍꯤ 14 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯊꯛꯑꯒꯅ ꯇꯥꯏꯞ 1 ꯗꯥꯏꯕꯦꯇꯤꯁ ꯇꯧꯔꯛꯄ ꯌꯥꯏ ꯂꯣꯏꯅꯅ ꯁꯔꯨ ꯁꯣꯟꯕꯒꯤ ꯂꯥꯏꯅꯥꯁꯨ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯅ ꯄꯨꯊꯣꯛꯑꯦꯕ ꯀꯣ ꯑꯗꯨꯒ ꯅꯨꯄꯤꯗ 오버리 ꯀꯣ ꯑꯉꯥꯡꯒꯤ ꯃꯔꯨꯝ ꯌꯥꯎꯔꯤꯕ ꯃꯐꯝꯗꯁꯨ ꯀꯦꯟꯁꯔ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯅ ꯄ꯭ꯔꯃꯥꯟ ꯇꯧꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯟꯒꯤ ꯁꯪꯒꯣꯝꯁꯦ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯍꯣꯔꯃꯣꯟ ꯌꯥꯎꯔꯤ ꯁꯦꯆꯨꯔꯦꯇꯦꯗ ꯐꯦꯠ ꯌꯥꯎꯔꯤ ꯀꯦꯜꯁꯤꯌꯝ ꯋꯥꯡꯅ ꯌꯥꯎꯔꯤ ꯐꯣꯁꯐꯔꯁ ꯋꯥꯡꯅ ꯌꯥꯎꯔꯤꯕꯁꯦ ꯐꯠꯇꯕ ꯔꯣꯝꯗ ꯂꯣꯏꯅ ꯋꯣꯟꯖꯤꯜꯂꯛꯑꯦꯕ ꯑꯗꯨꯒꯤ ꯃꯔꯝ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯂꯩ ꯂꯣꯏꯅꯅ ꯑꯃꯒ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯁꯟꯒꯤ ꯁꯪꯒꯣꯝ ꯅꯨꯡꯉꯥꯏꯇꯦ ꯄꯥꯝꯗꯦ ꯍꯥꯏꯔꯕꯅꯤꯅ ꯅꯨꯡ ꯍꯋꯥꯏꯒꯤ ꯁꯪꯒꯣꯝ ꯁꯣꯌꯥ ꯃꯤꯜꯛ ꯄꯥꯎꯗꯔ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨ ꯃꯥꯁꯤ ꯅꯣꯡꯃꯗ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯃꯥꯁꯨ ꯐꯠꯇꯕ ꯂꯩ ꯑꯗꯨꯅ ꯌꯥꯝꯕ ꯍꯥꯏꯔꯤꯁꯤ ꯂꯤꯇꯔ 2가 ꯌꯧꯁꯤꯜꯂꯛꯄꯒꯤ ꯋꯥꯅꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯊꯛꯅꯕ ꯄꯣꯠ ꯅꯠꯇꯦ ꯅꯨꯡ ꯍꯋꯥꯏꯒꯤ ꯁꯪꯒꯣꯝ ꯑꯗꯨꯒ ꯒꯦꯍꯨꯒꯤ ꯃꯍꯨꯠꯇ ꯃꯤꯂꯦꯠꯀꯤ ꯖꯣꯋꯔꯒꯤ ꯑꯇꯥ 시즈너비우 로이나나 오츠 시나비아이 롤 레이 인스턴트 레이 롤나 파바디 헬레 아도 많이 떠오르는 진작지 태도가 자비우 하이드나 아이 닝징제게